Konosik lari mafam si Manipur ki puwari da atumbak akoi mayak laraba kudam hariba ngasigi mirolna mafam asibo laifam lien ni hana khangnaraga leirda baduga chahi kudingi jun thana lakpa matamda jun gi tang taraga nipan che khoina dumbak kawbu ngamdana lehoraga da banumid amakakni sanagi mayak na yektuna laifam lien amagum lalak liba mafam adudani akoi the great Zun Uprising Memorial Complex adudani hariba mafam asida matamdu da haitare kumja lising ani Supna amagi jungi tang taraga marida akoi matamdugi India laingak amadi NSNM gi marakta Bangkok Declaration inava matamda without territorial limit haiva wahai ahum si yaurpadigi Manipur gi miyamna haunaruba naidana maikai kya digi thoklakle haraga tongan ba khungjang sing sangsan ba matamda thawaina maraiwa ki damak pontha pikrava thawai sing sugi yatafam oiriba mafam sida ni mafam sida hayengi oina hojik Sem Saba punamak loisilakle observation committee gi maikai dagi high river zone 18 observation haitare kungama Rak Suba chahi sigi oina pangthokadruba heng pangthokadruba kungama Rak Suba observation asida akoi mamang thak tagi sudumak lauduna lakba Manipur gi apunbagi saktam kaiba yaroi haiba firepsi amatoina dumak lauminnagani haibagi wafam laklibani aduga tongan ba wafam sing observation committee gi chairman oiriva UCM United Committee Manipur gi president chu oiriva Joychandra Konthokjamna fongdo kiba wafam amka koto butaragadi state asida laingak ani leive yaroi state asida Kuki Lane Greater Nagaland haiba ma leive yaroi laingak lon ani leive yaroi apunbagi saktam furuba magi interest da kanagumna thabak taruk matamda khundamina riba furup khuding magna amatoina akhoi kannava leivaksibu leivaksigi apunbagi saktam ngakna ba honna minagadamni haiba wafam sing fongdo kiba leikhrabani aikoina thamjaning bedi Manipur apun basaktam kaibi yaroi Manipur apun basaktam gi damakta singdarakpa khudimang Manipur gi manungda leiriba puruk khudimangna chap manana thengna minagadabni haibedo aikoi observation committee gi site gi thamjari aduga Manipur gi manungda aikoi laingak ani suba yaroi Manipur gi manungda Kuki gi Lane natraga Greater Nagaland haibo wafum aso madu sungya yabung amoy haibedo aiko observation committee na thamjari aduga hairiba mafum asi aikoi gi matam aduda aikoi Bangkok ta tongna kiba agreement without territorial limit haibadi nomai kamna lepagi lamkhai ase mapan naidana chanaragani haiba adugumna wafam adu yaropadagi maduda miyamna sawbudagi Manipur gi damakta ngamkhai gi damakta thawai phabuk thadokpa ngami haina mioi tribe ana thawai thadokram matungda ngasidi aikoi Manipur gi apunbagi saktam kaidana leiba ase aikoi yamna maru oiba numin achibu aikoi observation committee na aikoi 2001 dagi ngasi phabu putharaga aikoi leibaki mioi khudimangna mafam sida haikat laikat tawba thabuk pangthoi ningsing bayai high river akoi gi ihawadu da thawaina pontha pikraba singi marakta akoi nupi ama yauri aduga high river ihawadu thawaina pontha pikraba mafam asida complex asida makoi gi oina leiriva mioi singa se panba tarabadi awang khunau mamang laikai dagi chabungbam Varat aduga chingamakha Imphal dagi thingom Virendro Khurai Konsam laikai dagi Mayanglangbam Manikanta Khurai Konsam laikai dagi Khetrumiyum Jibon Khurai Konsam laikai dagi Konsam Kameshwar Khoijuman mamang laikai Vishnupur dagi Thaudam Guneshwar Nongmaivung Bazar dagi Thokchom Wilson Porongpat Thawan Thava laikai dagi Sagolsem Surchandra Kwagithel Konjeng laikai dagi Gurumayum Datta Khagempali Panthak Imphal dagi Nisikanta Yumnam Singzamai Wang Makhetri laikai dagi Khetrumiyum Romeo Kumbi Terakong da Pokpa aduga matamduda Nauremthong Takhelambam laikai da leiva Angom Rajen Maitei aduga Liwal Road Maivam laikai dagi Khoisnam Singhazid Kaisamthong Ilambam laikai dagi Basasmati Mayum Nanauksa Yai School Janmastan dagi Thokchom Lalit Kwaithel Moirangpurel dagi Laisram Ongvi RK Tamphasana aduga Uripo Khoisnam laikai dagi Laitonjam Rajkumar Langathel Mamang laikai dagi Okram Ramananda Hai riva athaubi makoi tarani pangi Koigi Yatafa Mafam Sida Uri Hariva Yawasi Jungi Tang Taraga Marida Bangkok Declaration da Akoi Madam Dugi India Laingak Amadi NSNM gi marakta inakiva agreement dugi akoi without territorial limit haiba yaw wahiji yarokpadi adugi mayokta sangsin kiba Yawasi Jungi Tang Taraga Mari agreement inakhre madugi matung tarakpada adumak lisang sinna satharaglo matungda akoina Jungi Tang Taraga Nipana sibu kahen observe tawrugi maramse Jungi Tang Taraga Nipana sida mioi Taraga Mari Thawaina Pontha Pikiva aduga ihauduga mari lena tongan ba khoi July tha da leikidaba yauri hai river sing adugi punna hai tare subchalaga mafam sida makhoi gi
Yatafam Lairol Champam Ori, Mapam Si 2001 da thokiba ihaudugi matungdagi ngasi fauba observation committee na leptana pangthorokpuduna hayengdi kunga mathoirak suba the great jun uprising degi thorom se pangthologna hairiva thorom se da maikai kudinge manipur da riva miyam kudingmangna saruk yabinaba aduga athaubi singda akoi lairangna kudol tame harga mkoi bu ikai khumnabu utpa manipur gi puwari ningsing lakpa matamda manipur gi apunbagi saktam kaiva yaro haina manglam chatki Lairamba Halaman Sing Loramba, Taudang Sing, a quipun Lomina Ziva, upon Bagi Saktam, Kai the Nabako upon Bagi Freba, the Lomina Ziba, Wafam Haying Se, Mafam Masida, Miang Yuba, Mifam Pangtolaga, Quari Bloguri, Mayam Soidana, Heidi Vatorum Sida Saruk Yabi Herga, Manipurgi upon Bagi Saktam, Kai the Nava, Akoi, Leminariva, Kundaminariba, Kudingmak, Nungsisana, Leminavage, Wafam Dotong Antongan, Maike, the Pungdun really. Namaski Matanga, camera person, Ibungoluna, Paudam Zeri Vai Samag, Yafova Maite Karivam, Times of Manipur, Kekrupat, Infal.